ꯊꯧꯕꯗꯨ ꯉꯁꯤꯗꯤ ꯑꯉꯥꯎꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯀꯥ ꯍꯦꯟꯅ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ꯫ ꯉꯁꯥꯏ ꯁꯛꯍꯦꯟꯅ ꯊꯥꯖꯒꯤ ꯃꯁꯝꯒ ꯈꯖꯤꯛ ꯌꯦꯞꯁꯤꯟꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯍꯧꯖꯤꯛꯇꯗ ꯈꯝꯕꯟꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯄꯥꯅ ꯍꯪꯂꯤꯕꯗꯨ ꯈꯨꯝꯂꯝꯗ ꯋꯥ ꯂꯥꯟ ꯑꯃꯠꯇ ꯉꯥꯡꯗꯅ ꯃꯥꯒꯤ ꯔꯨꯝ ꯇꯝꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯀꯤꯠ ꯐꯝꯊꯗꯨꯅ ꯃꯈꯨꯠꯇꯨꯅ ꯃꯔꯥꯏꯕꯛꯇ ꯄꯥꯏꯗꯨꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ꯫ ꯑꯩꯒꯤ ꯃꯪꯗ ꯂꯦꯅꯕ ꯁꯥꯏꯅꯦ꯫ ꯑꯩꯅꯗꯤ ꯑꯉꯥꯡꯅꯤ ꯊꯦꯝꯅꯧꯗꯅ ꯍꯥꯏꯒꯦ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯁꯤꯡꯅꯕ ꯍꯧꯔꯛꯂꯕꯅꯤꯅ ꯅꯝꯗꯅ ꯂꯧꯕ ꯇꯥꯔꯦꯗꯅ꯫ ꯑꯥꯔꯀꯦ, ꯅꯪꯅ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯌꯦꯠꯇꯨꯅꯇ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯁꯨ ꯑꯃꯨꯛ ꯏꯃꯤꯠꯁꯤꯅ ꯀꯟꯅꯐꯥꯎ ꯌꯦꯡꯖꯗ꯭ꯔꯤꯕ ꯊꯥꯖꯕ ꯅꯪꯒꯤ ꯑꯣꯏꯒꯦ ꯊꯧꯔꯥꯡꯗꯤ ꯈꯪꯒꯅꯤꯗꯅ꯫ ꯊꯧꯕ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯡꯒꯣꯟꯗ ꯔꯦꯗꯤꯑꯣ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯠ ꯐꯝꯊꯩ꯫ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯕ ꯃꯆꯥꯗ ꯐꯂꯞ ꯌꯦꯡꯂꯛꯇꯨꯅ ꯀꯔꯤ ꯂꯩꯔꯦ? ꯊꯧꯕ ꯍꯥꯏꯅꯤꯡꯕ ꯋꯥꯗꯣ ꯀꯣꯏꯊꯣꯛꯇꯅ ꯁꯠ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯕꯕꯥ, ꯀꯩꯅꯣꯅꯦ? ꯌꯥꯝꯅ ꯑꯊꯨꯕꯤꯗ ꯅꯨꯄꯤ ꯑꯃꯗ ꯍꯥꯏꯕ ꯆꯠꯄꯤꯗꯕ ꯌꯥꯗ꯭ꯔꯦ꯫ ꯍꯥꯏ, ꯇꯥꯅꯤꯡꯗꯦ꯫ ꯄꯥꯎꯁꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯃꯨꯛꯇ ꯇꯥꯒꯦ꯫ ꯁ꯭ꯋꯥꯏꯗ ꯄꯦꯄꯥ ꯄꯦꯄꯥ ꯉꯥꯡꯒꯅꯨꯀꯣ꯫ ꯀꯩ ꯀꯥꯟꯗꯕꯗ꯫ ꯊꯧꯕꯗꯨ ꯁꯥꯎꯔꯞ ꯇꯧꯅ ꯅꯪꯒꯤ ꯄꯥꯎꯗꯨꯅ ꯍꯦꯟꯅ ꯂꯨꯕ꯭ꯔꯣ? ꯃꯤꯒꯤ ꯃꯄꯥꯒ ꯁꯨꯃꯥꯟ ꯃꯥꯟꯗꯕ ꯃꯄꯥꯁꯤꯕꯨ ꯀꯔꯝꯕ ꯃꯄꯥꯅꯣ? ꯊꯧꯕ ꯐꯅ ꯌꯥꯝꯅ ꯃꯆꯤꯡ ꯐꯠꯇ꯭ꯔꯕꯁꯨ ꯃꯄꯥꯕꯨꯗꯤ ꯈꯧꯇꯛ ꯆꯥꯕꯅꯤ꯫ ꯆꯥꯎꯕꯁꯨ ꯔꯦꯗꯤꯑꯣꯗꯨ ꯐꯠ ꯃꯨꯠꯊꯠꯂꯒ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯪꯗꯤꯕ ꯉꯁꯤ ꯐꯥꯎꯕꯗ ꯅꯪꯕꯨ ꯀꯔꯤ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯑꯒꯦ? ꯑꯩꯒꯤ ꯏꯔꯟ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯟꯕ ꯅꯠꯇꯅ ꯅꯪꯁꯦ ꯃꯤꯒꯤ ꯃꯆꯥꯒ ꯁꯨꯡꯃꯥꯟ ꯃꯥꯟꯅꯗꯕ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯆꯥꯅꯣ? ꯌꯦꯡꯉꯣ, ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯄꯥꯔꯤꯗꯣ ꯒ꯭ꯌꯥꯟꯅ ꯇꯥꯔꯤꯕ, ꯃꯔꯝꯅ ꯃꯣꯛꯏꯕ, ꯂꯝꯆꯠ ꯕꯦꯕꯥꯔꯁꯨ ꯐꯖꯩ꯫ ꯑꯗꯨ ꯄꯨꯝꯅꯃꯛ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯌꯥꯎꯗꯕ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯊꯥꯖꯅꯤꯡꯗꯣꯏꯁꯦ? ꯊꯕꯛ ꯑꯃꯠꯇꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯧꯗꯅ꯫ ꯑꯗꯨꯁꯨ ꯅꯠꯇꯦ, ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯄꯔꯛ ꯄꯔꯛ ꯑꯃꯨꯛ ꯇꯧꯅꯤ, ꯐꯔꯛ ꯑꯃꯨꯛ ꯇꯣꯛꯊꯣꯛꯀꯅꯤ꯫ ꯍꯥꯏ, ꯉꯝꯃꯣꯏ꯫ ꯑꯩ ꯅꯨꯄꯤ ꯍꯥꯏꯅꯕ ꯆꯠꯄꯒ ꯁꯨꯡꯉꯝ ꯉꯝꯃꯣꯏꯀꯣ꯫ ꯊꯧꯕ ꯈꯣꯟꯖꯦꯜꯗꯨ ꯈꯔ ꯇꯞꯊꯅ ꯃꯄꯥꯕꯨ ꯊꯦꯝꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯕꯕꯥ, ꯁꯤꯅ ꯂꯥꯁꯅꯦ꯫ ꯁꯤꯗ ꯕꯕꯥꯅ ꯌꯥꯅꯕ ꯍꯦꯛ ꯍꯥꯏꯅꯕꯤꯔꯕ ꯅꯆꯥ ꯕꯕꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅꯃꯛ ꯏꯟꯗꯣꯏꯅꯤ꯫ ꯁꯤꯗꯩꯗ ꯕꯕꯥꯅ ꯌꯥꯕꯤꯗ꯭ꯔꯕ ꯅꯆꯥ ꯍꯦꯟꯅ ꯐꯠꯇꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ꯫ ꯆꯥꯎꯕꯗꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯒꯨꯝ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯇꯨꯡꯗ ꯍꯥꯏ, ꯀꯩ ꯂꯝꯗꯒꯤꯅꯣ? ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤꯅꯤ꯫ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤ? ꯀꯅꯥ? ꯑꯔꯥꯞꯄꯗꯒꯤ ꯐꯥꯎꯕ ꯀꯗꯥꯏꯅꯣ ꯍꯥꯏꯔꯀꯥꯟꯁꯤꯗ ꯑꯅꯛꯄꯗꯒꯤꯒ ꯑꯣꯏꯔꯒꯗꯤ ꯌꯥꯔꯅꯤ꯫ ꯏꯄꯥꯗꯤ ꯃꯗꯨ ꯊꯥꯖꯗꯦꯀꯣ꯫ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯑꯩꯒꯤ ꯀꯔꯤ ꯋꯥꯠꯇꯅ? ꯅꯠꯇꯦ, ꯑꯩꯕꯨ ꯀꯌꯥꯝ ꯐꯠꯇꯕ ꯃꯆꯥꯅꯣꯕ? ꯕꯕꯥꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯉꯥꯡꯉꯤꯁꯤꯕꯣ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯦ ꯍꯥꯏꯕꯅꯤ꯫ ꯍꯥꯏ, ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯨꯅ ꯂꯦꯞꯄ ꯌꯥꯗꯕꯅꯤ꯫ ꯃꯔꯨꯗꯤꯅꯦ ꯂꯝꯆꯠꯇꯨꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯗꯅ꯫ ꯍꯥꯏ, ꯕꯗꯅꯥꯝꯗꯨꯗꯤ ꯅꯠꯇꯦ꯫ ꯀꯌꯥꯝ ꯌꯥꯝꯃꯒꯦ ꯅꯪꯅ ꯌꯨꯝꯁꯤꯗ ꯄꯨꯔꯛꯏꯕ ꯅꯨꯄꯤ ꯃꯌꯥꯝꯁꯦ? ꯕꯕꯥ, ꯍꯟꯗꯛꯃꯨꯛꯇꯤ ꯇꯧꯔꯔꯣꯏꯕ꯫ ꯁꯤꯅ ꯑꯔꯣꯏꯕꯅꯦ ꯍꯥꯏꯔꯦꯗꯅ꯫ ꯑꯩ ꯃꯥꯒꯤꯗꯃꯛ ꯁꯤꯕꯨ ꯐꯥꯎꯕ ꯉꯝꯁꯤꯜꯂꯛꯀꯗꯕ ꯃꯥꯜꯂꯦ꯫ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗꯤ ꯕꯕꯥꯒꯤ ꯈꯨꯠꯇ ꯂꯩꯔꯦ, ꯅꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯒꯦ ꯀꯟꯕꯤꯔꯣꯏ ꯍꯥꯏꯕꯗꯣ꯫ ꯑꯣ, ꯏꯆꯥꯅ ꯑꯗꯨ ꯌꯧꯅ ꯄꯥꯝꯃꯕꯀꯣ? ꯐꯔꯦ꯫ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤ ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯑꯁ, ꯄꯔꯤꯒꯤ ꯃꯆꯟꯅꯨꯄꯤꯗꯨꯅꯤꯕ꯫ ꯄꯥꯔꯤꯒꯤ ꯃꯆꯟꯗꯨꯗꯤ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯝꯈꯤꯅꯤꯗ꯫ ꯍꯥꯀꯨꯝꯗ ꯅꯠꯇ꯭ꯔꯅꯦ ꯃꯥꯅ ꯌꯥꯎꯁꯪꯒꯤ ꯅꯈꯗꯦꯡ ꯂꯥꯛꯈꯤꯕꯗꯨꯕꯣ? ꯍꯥꯀꯨꯝ ꯑꯣꯏꯔꯝꯃꯣꯏꯍꯦ, ꯃꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯀꯩꯅꯣ꯫ ꯍꯌꯦꯡ ꯑꯌꯨꯛ ꯉꯥꯏꯍꯥꯛ ꯆꯠꯂꯨꯕ ꯍꯥꯏꯗꯨꯅꯤ꯫ ꯂꯧꯒꯤ ꯋꯥꯔꯤꯁꯨ ꯁꯥꯟꯅꯕ ꯑꯣꯏꯅ꯫ ꯆꯠꯂꯣ꯫ ꯅꯪ ꯂꯥꯛꯏꯉꯩꯁꯤꯗ ꯆꯥꯛꯇꯣ ꯈꯔ ꯊꯣꯡꯗꯣꯛꯎꯔꯣ꯫ ꯊꯧꯕ ꯃꯄꯥꯅ ꯑꯁꯨꯝꯅ ꯌꯥꯊꯣꯔꯛꯄꯁꯤꯗꯗꯤ ꯍꯔꯥꯎꯃꯟꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯆꯪꯈ꯭ꯔꯦ꯫ ꯇꯁꯦꯡꯅ ꯃꯥ ꯅꯝꯐꯨ ꯁꯥꯐꯨ ꯇꯧꯕꯁꯨ ꯄꯥꯝꯗꯕꯅ ꯃꯄꯥꯕꯨ ꯊꯥꯔꯒ ꯐꯖꯅ ꯍꯥꯏꯅꯍꯟꯒꯦ ꯈꯟꯕꯅꯤ꯫ ꯑꯗꯨꯛ ꯍꯛꯅ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯊꯟꯇ ꯄꯣꯛꯄꯒꯤ ꯍꯧꯅꯕꯤ ꯃꯄꯥꯅ ꯃꯃꯥ ꯃꯁꯛ ꯈꯪꯍꯧꯗꯦ ꯍꯥꯏꯗꯨꯅ ꯀꯦꯊꯣꯛ ꯃꯧꯊꯣꯛꯅ ꯃꯥꯅ ꯍꯥꯏꯔꯤꯈꯩ ꯇꯧꯈꯤꯕ ꯑꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯂꯩꯈꯥ ꯇꯥꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯇꯝ ꯀꯨꯏꯅ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯂꯩꯔꯨꯔꯕ ꯇꯨꯡꯗ ꯍꯟꯗꯛꯇ ꯅꯧꯅ ꯊꯣꯛꯂꯛꯄꯒ ꯂꯝꯆꯠꯇꯨ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯕꯗ CEO ꯒꯤ ꯊꯕꯛꯇꯨ ꯆꯪꯍꯟꯈꯤꯕꯅꯤ꯫
ꯊꯥꯖ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯣꯟ ꯃꯈꯥꯗꯒꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯇꯨꯅ ꯁꯛꯍꯦꯟꯒꯤ ꯃꯤꯁꯀꯣꯜ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯤ꯫ ꯃꯤꯁꯀꯣꯜ ꯑꯃꯠꯇ ꯂꯩꯔꯝꯗꯕꯗꯨꯗ ꯊꯋꯥꯏ ꯈꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯐꯃꯨꯡꯗꯨꯗ ꯇꯞꯅ ꯐꯝꯊꯗꯨꯅ ꯁꯛꯍꯦꯟꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯁꯛꯍꯦꯟꯁꯨ ꯆꯍꯤ ꯌꯥꯝꯕꯗ ꯅꯠꯇꯅ ꯃꯇꯝ ꯀꯨꯏꯅ ꯑꯥꯎꯠꯁꯥꯏꯗꯇ ꯂꯩꯔꯛꯄꯅ ꯃꯤꯌꯥꯝ ꯊꯦꯡꯅꯔꯛꯄꯒꯤ ꯍꯧꯅꯕꯤ ꯈꯪꯗꯧꯈꯩ ꯈꯪꯂꯕ ꯁꯤꯡꯗꯧꯈꯩ ꯁꯤꯡꯂꯕ ꯅꯨꯄꯥꯅꯤ꯫ ꯃꯥꯁꯨ ꯉꯁꯥꯏꯗꯒꯤ ꯊꯥꯖꯗ ꯀꯣꯜ ꯇꯧꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ ꯑꯗꯨꯕꯨ ꯊꯑꯣꯏꯅ ꯑꯣꯏꯅꯒꯦ ꯌꯥꯎꯅ ꯇꯧꯕꯅꯤ꯫ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯣꯜꯗꯣ ꯄꯥꯏꯈꯠꯂꯛꯂꯝꯃꯤ꯫ ꯍꯜꯂꯣ ꯌꯥꯝꯕꯣ ꯊꯥꯖꯗꯨ ꯏꯁꯧ ꯃꯆꯥ ꯑꯃꯒꯁꯨ ꯇꯧꯖꯔꯛꯏ꯫ ꯀꯩꯅꯣ ꯉꯁꯥꯏꯉꯩ ꯀꯣꯜꯒ ꯁꯨꯡꯇꯧ ꯇꯧꯔꯛꯇꯦꯅꯦ? ꯅꯪꯕꯨ ꯉꯁꯥꯏꯗꯤ ꯑꯩꯅ ꯌꯥꯝ ꯀꯞꯍꯜꯂꯦ ꯍꯥꯏꯗꯦꯅꯦ, ꯑꯗꯨꯅ ꯑꯩꯅ ꯌꯥꯝ ꯌꯦꯠꯂꯕ꯭ꯔꯥꯅꯅꯦ ꯀꯣꯜꯗꯣ ꯇꯧꯔꯛꯇ꯭ꯔꯕꯅꯤ꯫ ꯌꯥꯝꯕꯣ ꯅꯪ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦ, ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯔꯤꯁꯨ ꯈꯪꯕꯤꯗꯦ꯫ ꯀꯩꯅꯣ ꯅꯅꯥꯛꯇ ꯊꯧꯕꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯗꯨꯕꯨ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯦ? ꯌꯥꯝꯕꯣ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ, ꯑꯩꯅ ꯑꯄꯪꯕꯤ ꯑꯣꯏꯔꯨꯕꯅ ꯌꯥꯝꯕꯨꯡꯒꯤ ꯂꯥꯡꯗ ꯊꯨꯔꯨꯕꯅꯦ꯫ ꯀꯗꯥꯏꯗꯒꯤꯗꯤ ꯅꯨꯡꯁꯤꯔꯅꯦꯒꯦ, ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕ ꯃꯆꯥꯅꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯑꯁꯣꯏꯕ ꯋꯥꯍꯩ ꯑꯃꯗ ꯌꯥꯝꯕꯨꯡꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯦ꯫ ꯑꯗꯨꯕꯨꯅꯦ ꯌꯥꯝꯕꯣ, ꯌꯥꯝꯕꯨꯡꯅ ꯏꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯅꯤꯡꯕ ꯂꯩꯔꯕꯁꯨ ꯁꯤꯃꯗꯤ ꯈꯪꯕꯤꯈꯣ, ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯃꯤ ꯇꯥꯈꯤꯕꯁꯨ ꯌꯥꯝꯕꯨꯡꯅꯤ, ꯅꯨꯡꯁꯤꯕ ꯇꯝꯕꯤꯈꯤꯕꯁꯨ ꯌꯥꯝꯕꯨꯡꯅꯅꯤ꯫ ꯑꯗꯨꯅ ꯀꯥꯏꯅꯕꯁꯨ ꯌꯥꯝꯕꯨꯡꯅ ꯇꯝꯕꯤꯔꯝꯃꯣ꯫ ꯐꯥꯒꯤꯗꯒꯤ ꯁꯛꯍꯦꯟ ꯊꯥꯖꯒꯤ ꯄꯤꯔꯥꯡ ꯊꯥꯡꯕ ꯋꯥꯍꯩꯒ ꯂꯣꯏꯅꯅ ꯁꯦꯔꯤꯌꯁ ꯇꯥꯅ ꯍꯥꯏꯔꯛꯄꯁꯤꯗꯗꯤ ꯁꯛꯍꯦꯟ ꯅꯥꯞꯄꯗ ꯆꯤꯟꯖꯒꯦ ꯈꯟꯅ ꯑꯔꯨꯕ ꯏꯄꯥꯛꯇ ꯆꯣꯡꯊꯗꯨꯅ ꯑꯀꯤꯕ ꯌꯥꯎꯗ ꯊꯋꯥꯏ ꯇꯥꯅ ꯍꯤꯛꯆꯈꯤꯕꯅꯤ꯫ ꯁꯛꯍꯦꯟ ꯃꯁꯥꯗꯨ ꯈꯖꯤꯛ ꯄꯥꯈꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯥꯖ ꯊꯥꯖꯁꯨ ꯀꯧꯔꯤꯕ ꯑꯗꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟ ꯂꯩ꯫ ꯁꯛꯍꯦꯟ ꯄꯥꯈꯠꯅ ꯀꯧꯕꯗꯤ ꯂꯦꯞꯇꯦ꯫ ꯇꯁꯦꯡꯅ ꯃꯥ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯊꯦꯝꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯕꯅꯤ꯫ ꯊꯥꯖ ꯊꯥꯖ ꯎꯝ ꯐꯖꯅ ꯈꯨꯝꯃꯣꯕꯁꯦ, ꯁꯦꯕ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯑꯗꯨꯗꯤ ꯃꯤ ꯁꯥꯎꯍꯟꯕ ꯈꯛꯇꯔꯣ ꯌꯥꯝꯕꯨꯡꯅ ꯍꯩꯔꯤꯁꯦ? ꯉꯁꯥꯏ ꯑꯩꯅ ꯀꯧꯕꯗ ꯐꯖꯅ ꯈꯨꯝꯃꯛꯄ꯭ꯔꯣ? ꯑꯗꯨꯅ ꯈꯨꯝꯃꯣꯏ ꯑꯝꯇ꯫ ꯑꯗꯣ ꯑꯩ ꯂꯥꯜꯂꯦꯕ, ꯁꯦꯕ ꯑꯃꯨꯛꯀ ꯀꯧꯔꯛꯑꯣꯕꯁꯦ, ꯍꯟꯗꯛꯃꯨꯛꯇꯤ ꯐꯖꯅ ꯈꯨꯝꯃꯛꯑꯒꯦꯕ꯫ ꯀꯧꯔꯣꯏꯌꯦ, ꯁꯨꯡꯀꯧ ꯍꯦꯛ ꯀꯧꯔꯣꯏ, ꯀꯧꯔꯣꯏꯕ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯁꯥꯎꯔꯛꯑꯒꯦ? ꯁꯥꯎꯅꯤꯡꯉꯒ ꯁꯥꯎꯖꯧ ꯀꯩꯅꯣ, ꯑꯩꯉꯣꯟꯗꯒ ꯑꯝꯇ ꯍꯥꯏꯕꯤꯔꯛꯀꯅꯣ꯫ ꯑꯁ ꯑꯩꯅ ꯈꯤꯇ ꯀꯨꯏꯅ ꯁꯥꯎꯒꯦ ꯇꯧꯕꯁꯦ ꯃꯥꯅ ꯑꯃꯨꯛ ꯍꯦꯟꯖꯤꯜꯂꯛꯑꯦꯕꯁꯦ꯫ ꯁꯦꯕ ꯁꯥꯎꯅꯔꯒꯨꯝꯁꯦꯕ, ꯑꯩ ꯈꯥꯡꯕ ꯌꯥꯝ ꯋꯥꯏꯑꯦꯕ꯫ ꯇꯟꯖꯥ ꯑꯗꯨꯗ ꯖꯦꯝꯁꯀꯤ ꯋꯦꯇꯤꯡ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯥꯖ ꯅꯪ ꯑꯗꯨꯝ ꯄꯥꯏꯌꯨꯀꯣ, ꯏꯃꯥꯟꯅꯕ ꯑꯃ ꯋꯦꯇꯤꯡ ꯆꯪꯉꯤ꯫ ꯉꯥꯏꯈꯣꯁꯦ, ꯑꯩ ꯀꯟꯐ꯭ꯔꯦꯟꯁ ꯊꯥꯔꯛꯀꯦ꯫ ꯊꯥꯔꯛꯀꯅꯣ, ꯑꯩ ꯊꯝꯃꯒꯦ, ꯌꯥꯝꯕꯨꯡ ꯑꯗꯨꯝ ꯁꯥꯟꯅꯖꯍꯧꯔꯣ꯫ ꯌꯥꯔꯣꯏꯀꯣ, ꯑꯗꯨꯝ ꯄꯥꯏꯌꯨ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯁꯛꯍꯦꯟ ꯐꯣꯟꯗꯨ ꯇꯞꯅ ꯄꯥꯏꯈꯠꯂꯤ꯫ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯑꯀꯦ, ꯀꯅꯥꯒꯅꯣ ꯀꯟꯐ꯭ꯔꯦꯟꯁ ꯍꯥꯏꯗꯨꯅ? ꯀꯅꯥꯒ ꯑꯣꯏꯅꯤꯒꯦ, ꯑꯩꯒꯤꯕꯣ? ꯑꯗꯣ ꯀꯩ ꯂꯩꯔꯒꯦ? ꯀꯩꯅꯣ ꯀꯦꯝ ꯂꯩꯇ꯭ꯔꯗꯤ ꯀꯣꯜ ꯇꯧꯔꯛꯄ ꯌꯥꯗ꯭ꯔꯣ? ꯑꯗꯨꯕꯨꯗꯤ ꯌꯥꯏꯗ, ꯑꯗꯨꯗꯅꯦ ꯇꯟꯖꯥ ꯑꯃ ꯏꯆꯥ ꯆꯥꯗꯕ ꯍꯥꯏꯇꯥꯔꯦ꯫ ꯖꯦꯝꯁꯇꯨ ꯁꯛꯍꯦꯟꯗꯒꯤ ꯈꯖꯤꯛ ꯅꯥꯊꯩꯔꯒ, ꯊꯥꯖ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ? ꯄꯥꯟ ꯏꯔꯣꯝꯕ ꯆꯥꯏꯌꯦ꯫ ꯑꯣ, ꯌꯥꯝ ꯍꯥꯎꯕ ꯏꯟꯖꯥꯡꯅꯤꯅꯦ ꯑꯗꯨꯗꯤ꯫ ꯍꯥꯎꯋꯦ꯫ ꯑꯗꯨ ꯊꯥꯖ, ꯑꯩꯈꯣꯏ ꯍꯦꯔꯣꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ? ꯃꯔꯩꯗꯤ ꯐꯖꯕꯅꯤꯍꯦ꯫ ꯅꯥꯀꯟꯗꯒꯤ ꯁꯛꯍꯦꯟꯅ, ꯌꯥꯔꯦꯀꯣ, ꯁꯣꯝꯗ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯤꯉꯩꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯍꯨ ꯀꯥꯝꯁꯤꯜꯂꯛꯏꯅꯦꯕ꯫ ꯊꯥꯖ ꯈꯪꯉꯦꯗꯅ, ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤꯀꯣ꯫ ꯅꯤꯐꯥ ꯅꯪ ꯊꯝꯍꯧꯔꯒꯦꯔꯥ? ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯩꯕꯨꯗꯤ ꯊꯝꯃꯅꯤꯅꯦ꯫ ꯑꯗꯨꯗꯤ ꯊꯥꯖ ꯑꯩ ꯑꯃꯨꯛ ꯊꯝꯃꯒꯦꯀꯣ, ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯊꯝꯍꯧꯗ꯭ꯔꯗꯤ ꯑꯩ ꯋꯥ ꯃꯈꯥ ꯇꯥꯅꯤꯡꯉꯛꯀꯗꯧꯔꯦꯕ꯫ ꯊꯝꯃꯦ, ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯍꯧꯔꯣ꯫ ꯊꯥꯖꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ, ꯍꯣꯏꯗ ꯖꯦꯝꯁ꯫ ꯖꯦꯝꯁꯅ ꯀꯣꯜ ꯍꯦꯛ ꯊꯝꯈꯤꯕꯒ ꯁꯛꯍꯦꯟ ꯊꯥꯖꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯊꯥꯖ ꯐꯖꯅ ꯑꯝꯇ ꯈꯨꯝꯃꯨ, ꯀꯩꯗꯧꯔꯒꯦ? ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯎꯈꯤꯗꯣꯏꯅꯣ ꯍꯥꯏꯕ? ꯁꯦ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯔꯦꯗꯅ꯫ ꯁꯥꯎꯈꯤꯅꯤ, ꯁꯤꯕꯨ ꯐꯥꯒꯤꯔꯣ? ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯑꯒꯦꯀꯣ, ꯅꯪꯁꯨ ꯊꯣꯛꯂꯛꯇꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯛꯍꯦꯟ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯊꯥꯖ, ꯌꯥꯝꯕꯣ ꯂꯥꯛꯀꯅꯨꯀꯣ, ꯀꯥꯔꯟ ꯇꯥꯔꯛꯀꯅꯣ, ꯍꯧꯖꯤꯛ ꯄꯨꯡ ꯌꯥꯝ ꯊꯦꯡꯉꯕꯅꯦ꯫ ꯈꯪꯗꯦ ꯑꯩꯗꯤ ꯂꯥꯛꯑꯗꯕꯅꯤ꯫ ꯌꯥꯝꯕꯣ ꯂꯥꯛꯀꯅꯨꯀꯣ, ꯑꯩ ꯁꯥꯎꯗ꯭ꯔꯦ ꯍꯥꯏꯕ꯫ ꯑꯁꯦꯡꯕꯒꯤ ꯅꯪ ꯁꯥꯎꯗ꯭ꯔꯕꯣ? ꯍꯣꯏ, ꯁꯥꯎꯗ꯭ꯔꯦꯕ꯫ ꯑꯗꯨꯗꯤ ꯊꯥꯖ, ꯀꯩ ꯍꯥꯏꯒꯦ? ꯑꯗꯣ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯒꯅꯨ,
ꯊꯥꯖ ꯊꯥꯖ ꯂꯩꯔꯝꯕꯒꯤ ꯁꯒꯦꯟ ꯂꯩꯔꯝꯕꯅꯤ ꯊꯥꯖ ꯂꯩꯔꯝꯗ꯭ꯔꯕ ꯁꯒꯦꯟꯁꯨ ꯂꯩꯔꯝꯃꯣꯏ ꯑꯗꯨꯒ ꯅꯪꯅ ꯈꯪꯒꯗꯕ ꯑꯃꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯏꯆꯝ ꯆꯝꯅ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯑꯃꯗ ꯍꯤꯡꯕ ꯄꯥꯝꯖꯕ ꯃꯤꯁꯛꯅꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯂꯥꯏꯔꯩ ꯏꯅꯥꯛ ꯈꯨꯟꯕ ꯄꯨ ꯄꯥꯡ ꯁꯨꯕ ꯁꯨꯗꯕ ꯈꯦꯠꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯉꯥꯎꯆꯠꯅꯗꯨꯅ ꯂꯩꯔꯕ ꯑꯩꯕꯨ ꯀꯥꯏꯅꯕ ꯇꯝꯕꯤꯔꯝꯃꯨ ꯀꯥꯏꯅ ꯑꯗꯨ ꯋꯥꯗꯣ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯍꯥꯏꯒꯅꯨꯀꯣ ꯍꯥꯏꯕ ꯇꯥꯕꯅꯦ ꯑꯩꯒꯤ ꯋꯥꯈꯜꯗꯤ ꯌꯥꯝꯕꯨꯡꯅ ꯀꯔꯤꯁꯨ ꯈꯪꯕꯤꯗꯕ ꯅꯠꯇ꯭ꯔꯣ ꯀꯩꯗꯧꯕꯩ ꯈꯪꯉꯣꯏꯗꯣꯏꯅꯣ ꯑꯉꯥꯎꯕꯤꯁꯤꯗꯤ ꯈꯪꯕꯒꯤꯔꯣ ꯁꯥꯎꯔꯤꯗꯣ ꯁꯥꯎꯗꯦ ꯍꯥꯏꯕꯅꯦꯕ ꯁꯥꯎꯗꯦ ꯀꯥꯏꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯊꯧꯕꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯉꯕꯁꯨ ꯑꯩꯈꯣꯏ ꯗꯥꯆꯧꯗ ꯇꯝꯕꯗ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯁꯥꯎꯔꯣꯏꯌꯦ ꯌꯥꯝꯕꯨꯡ ꯂꯥꯛꯑꯕꯅꯤꯅ ꯌꯥꯝꯕꯨꯡꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯏꯕ ꯃꯑꯣꯡꯗꯨꯗ ꯊꯧꯕꯅ ꯑꯩꯈꯣꯏ ꯗꯥꯆꯧꯗ ꯍꯦꯟꯖꯤꯟꯅ ꯇꯝꯈꯤꯗ꯭ꯔꯅ ꯄꯥꯈꯠꯄꯒꯤ ꯍꯥꯏꯕꯅꯦ ꯑꯗꯨꯒ ꯃꯥꯅ ꯃꯕꯨꯛ ꯐꯠꯇꯕꯒ ꯈꯟꯗꯅ ꯁꯛꯍꯦꯟꯗꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯉꯥꯏꯈꯣꯅꯦ ꯊꯧꯕ ꯍꯥꯏꯔꯒ ꯅꯣꯏ ꯗꯥꯆꯧꯗꯤ ꯀꯩꯝ ꯇꯝꯃꯛꯇ꯭ꯔꯕꯣ ꯇꯝꯗ꯭ꯔꯤ ꯃꯥꯜꯂꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯗꯥꯆꯧꯅ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦ ꯌꯥꯔꯦꯁꯦ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯅꯣꯏ ꯆꯦ ꯉꯥꯟꯊꯣꯏꯁꯨ ꯌꯥꯎꯔꯤꯗꯨꯗꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯌꯥꯝꯕꯣ ꯄꯨꯡꯁꯦ ꯊꯦꯡꯉꯦ ꯇꯨꯝꯅꯕ ꯇꯧꯔꯁꯦ ꯉꯥꯏꯈꯣꯕ ꯑꯗꯣ ꯅꯪꯕꯨ ꯀꯣꯏꯕꯒ ꯆꯠꯅꯤꯡꯗ꯭ꯔꯣ ꯆꯠꯅꯤꯡꯗꯦꯗ ꯀꯩꯗꯧꯔꯒꯦ ꯁꯨꯝ ꯍꯪꯕꯅꯤꯗ ꯆꯠꯅꯤꯡꯉꯗꯤ ꯄꯨꯕꯤꯒꯦ ꯇꯧꯕꯅꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯗോ ꯅꯁꯥꯗꯨ ꯕꯣꯔꯤꯡ ꯆꯨꯗ꯭ꯔꯣ ꯍꯌꯦꯡꯗꯤ ꯁꯟꯗꯦꯅꯤ ꯀꯣꯏꯔꯨꯁꯤꯟꯗꯅ ꯌꯥꯝꯕꯣ ꯇꯜꯂꯤꯗ ꯆꯠꯀꯨꯝꯁꯤ ꯆꯠꯂꯨꯁꯤ ꯀꯩꯅꯣ ꯒꯥꯔꯗꯦꯟ ꯍꯥꯏꯔꯦ ꯐꯖ ꯐꯖꯕ ꯌꯥꯝ ꯂꯩꯔꯦ ꯌꯦꯡꯅꯤꯡꯗ꯭ꯔꯣ ꯊꯥꯖ ꯁꯛꯍꯦꯟꯒꯤ ꯋꯥꯗꯨ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯏ ꯌꯥꯝꯕꯣ ꯑꯩꯗꯤ ꯅꯣꯏ ꯏꯃꯥꯁꯤꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯑꯦ ꯑꯦ ꯑꯗꯨꯅ ꯑꯃꯨꯛ ꯀꯩꯒꯤ ꯅꯪꯁꯦ ꯄꯤꯛꯏꯉꯩꯗ ꯌꯥꯝꯅ ꯁꯦꯟꯅꯕ ꯋꯥꯔꯝꯒꯅꯤ ꯑꯅꯝ ꯈꯨꯀꯟ ꯑꯃ ꯇꯧꯋꯦꯕ ꯊꯥꯖꯒꯤ ꯋꯥꯗꯨꯗ ꯁꯛꯍꯦꯟꯗꯨ ꯄꯦꯟꯅ ꯅꯣꯛꯊꯣꯔꯛꯇꯨꯅ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯅꯦ ꯀꯩꯁꯨ ꯋꯥꯐꯟꯗꯦ ꯀꯩꯒꯤ ꯃꯥꯅ ꯂꯧꯕꯁꯨ ꯅꯠꯇꯅ ꯑꯗꯨꯗꯤ ꯀꯅꯥꯅ ꯂꯧꯔꯤꯕ ꯍꯣ ꯑꯩ ꯂꯧꯅꯕ ꯃꯤ ꯑꯃꯅꯦ ꯇꯣꯉꯥꯟꯅ ꯊꯝꯃꯦ ꯍꯥꯏꯌꯦ ꯌꯥꯔꯦꯁꯦ ꯅꯪꯅꯅꯦ ꯋꯥ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯗꯣ ꯑꯩꯁꯨ ꯈꯪꯉꯤꯀꯣ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯍꯌꯦꯡ ꯄꯨꯡ 12 ꯑꯗꯨꯋꯥꯏꯗꯅꯦ ꯑꯩꯗꯤ ꯂꯥꯛꯑꯗꯕꯅꯤꯀꯣ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯑꯁ ꯌꯥꯝꯕꯣ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦ ꯂꯣꯏꯁꯤꯜꯂ ꯂꯩꯔꯝꯃꯣ ꯍꯥꯏꯁꯤꯅꯤ ꯑꯩ ꯊꯝꯃꯦ ꯁꯛꯍꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯐꯣꯟꯗꯨ ꯀꯛꯊꯠꯂꯤ ꯑꯌꯨꯛ ꯑꯉꯟꯕꯅꯤ ꯃꯆꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯆꯥꯎꯕ ꯄꯥꯔꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯊꯥꯖꯁꯨ ꯅꯨꯡꯇꯤꯒꯤ ꯀꯥꯏꯐꯗ꯭ꯔꯕ ꯁꯤꯟꯊꯥ ꯑꯃ ꯑꯣꯏꯅ ꯃꯥꯡꯒꯣꯜ ꯃꯆꯤꯗꯨꯗ ꯗꯨꯛ ꯊꯥꯎꯃꯩꯒ ꯂꯣꯏꯅꯅ ꯍꯩ ꯂꯩ ꯀꯠꯇꯨꯅ ꯀꯣꯔꯧꯍꯟꯕ ꯏꯄꯥꯕꯨ ꯊꯧꯅꯤꯖꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯆꯥꯎꯕ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯆꯤꯟꯗ ꯁꯨꯝꯅ ꯁꯣꯜꯂꯤ ꯋꯥ ꯑꯣꯟꯊꯣꯛꯅ ꯆꯪꯈꯣꯟꯅ ꯐꯖꯈ꯭ꯔꯦꯗ ꯑꯁꯤꯅꯅꯤꯗꯅ ꯏꯆꯥꯅ ꯁꯤꯕ ꯐꯥꯎ ꯉꯝꯅꯤ ꯍꯥꯏꯔꯤꯕꯗꯣ ꯁꯤꯗꯤ ꯌꯥꯝ ꯊꯨꯅ ꯏꯃꯧ ꯍꯧꯔꯧꯗꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇ ꯊꯥꯖꯅ ꯂꯥꯏ ꯈꯣꯏꯔꯝꯂꯨꯔꯒ ꯅꯣꯡꯈꯠꯂꯛꯄꯗ ꯆꯥꯎꯕꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯊꯥꯖ ꯏꯉꯛ ꯉꯛꯅ ꯃꯥꯃꯥ ꯃꯉꯣꯟꯗ ꯀꯥꯈꯠꯄꯤꯔꯛꯑꯣ ꯍꯣꯏ ꯏꯆꯥꯅ ꯊꯋꯥꯏ ꯌꯥꯎꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗꯣ ꯎꯕꯗ ꯃꯥꯃꯁꯨ ꯌꯦꯠꯅꯤꯡꯗꯗꯅ ꯇꯧꯕꯅꯤꯗ ꯐꯔꯦ ꯅꯕꯨꯡꯗꯨꯕꯨ ꯂꯩꯈꯤꯕ꯭ꯔꯣ ꯍꯣꯏ ꯃꯥꯃꯥ ꯂꯩꯌꯦ ꯑꯩ ꯀꯧꯊꯣꯛꯆꯔꯛꯀꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯖ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈꯤꯗꯨꯅ ꯁ꯭ꯇꯨꯜ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯆꯥꯎꯕꯒꯤ ꯃꯃꯥꯡꯗ ꯊꯝꯃꯤ ꯃꯥꯃꯥ ꯁꯤꯗ ꯉꯥꯏꯍꯥꯛꯇ ꯐꯝꯕꯤꯔꯝꯃꯣ ꯌꯥꯔꯦꯗ ꯆꯥꯎꯕ ꯊꯥꯖꯅ ꯆꯪꯈꯤꯕ ꯑꯗꯨ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯂꯩꯔꯕ ꯇꯨꯡꯗ ꯄꯥꯔꯤꯁꯨ ꯊꯣꯛꯂꯛꯂꯝꯃꯤ ꯃꯥꯃꯁꯨ ꯂꯥꯛꯄꯤꯔꯝꯃꯤ ꯍꯣꯏ ꯃꯥꯃꯁꯨ ꯅꯣꯡꯃꯗ ꯆꯠꯊꯣꯔꯛꯄ ꯁꯪꯗꯦ ꯇꯧꯔꯤꯁꯦ ꯉꯁꯤꯗꯤ ꯍꯦꯛꯇ ꯆꯠꯂꯨꯔꯒꯦꯅ ꯂꯥꯛꯑꯕꯅꯤ ꯍꯣꯏ ꯃꯥꯃ ꯅꯆꯥꯅ ꯂꯥꯛꯀꯗꯕꯁꯨ ꯊꯕꯛꯁꯤꯅ ꯌꯥꯝꯃꯟꯈꯤꯕꯅ ꯌꯥꯏꯗ ꯃꯥꯃꯁꯨ ꯅꯪ ꯊꯕꯛ ꯆꯤꯜꯂꯤ ꯍꯥꯏꯕ ꯈꯪꯉꯤ ꯄꯥꯔꯤꯗꯨ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯆꯟ ꯀꯩ ꯍꯥꯏꯒꯦ ꯗꯥꯆꯣ ꯃꯥꯃꯒꯤ ꯆꯥ ꯑꯝꯇ ꯁꯦꯝꯃꯛꯑꯣ ꯍꯣꯏ ꯌꯥꯔꯦꯗ ꯏꯆꯥ ꯋꯥꯅꯕꯅꯤ ꯃꯥꯃ ꯆꯥ ꯂꯣꯟꯕꯕꯨ ꯀꯩꯗꯧꯕꯩ ꯋꯥꯗꯣꯏꯅꯣ ꯀꯨꯏꯗꯦ ꯊꯥꯖꯗꯨ ꯆꯥ ꯀꯞ 2 ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯃꯥꯃꯥ ꯆꯥ ꯊꯛꯁꯦ ꯊꯝꯃꯣ ꯉꯁꯤꯗꯤ ꯏꯆꯥꯅ ꯂꯣꯟꯕ ꯆꯥ ꯊꯛꯄ ꯇꯥꯔꯦꯗꯅ ꯑꯌꯤꯡꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯊꯥꯖ
ꯆꯥꯗꯣ ꯊꯅꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ꯫ ꯃꯄꯥꯗꯤ ꯌꯥꯝꯅ ꯐꯅ ꯎꯏꯅꯦ, ꯃꯁꯥꯅ ꯐꯠꯇ꯭ꯔꯤꯗꯨꯒ ꯃꯄꯥ ꯃꯆꯥꯕꯨ ꯑꯣꯏꯔꯝꯗꯧ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯤꯁꯤꯗꯤ꯫ ꯇꯥꯟ ꯆꯥꯔꯗꯤ ꯑꯄꯣꯛꯄꯒ ꯑꯣꯏꯔꯝꯃꯣꯏꯌꯦ꯫ ꯆꯥꯎꯕꯗꯨ ꯆꯥꯗ ꯁꯤꯞ ꯑꯃ ꯑꯅꯤ ꯆꯤꯡꯂꯕ ꯇꯨꯡꯗ ꯋꯥꯔꯤꯗꯣ ꯍꯧꯔꯛꯂꯝꯃꯤ꯫ ꯉꯁꯤ ꯃꯥꯃꯅ ꯂꯥꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯅꯪꯕꯨ ꯂꯧꯁꯦ ꯍꯥꯟꯅꯒꯤ ꯁꯪꯉꯝꯗꯣ ꯑꯗꯨꯝ ꯄꯥꯏꯈꯤꯒꯦ ꯍꯥꯏꯕ꯭ꯔꯥ? ꯑꯅꯧꯕ ꯃꯈꯥꯗ ꯂꯩꯔꯤꯕꯁꯤꯡꯗꯨꯁꯨ ꯅꯪꯅ ꯎꯕ ꯉꯝꯅꯤꯕꯨ ꯍꯥꯏꯔꯗꯤ ꯂꯧꯁꯥꯟ ꯄꯤꯒꯦꯔꯥ ꯄꯤꯔꯣꯏꯔꯥ ꯃꯥꯃꯒꯤꯗꯤ ꯑꯀꯥꯏꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯧ ꯄꯥꯟꯕꯒꯤ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯦ, ꯑꯗꯨꯅ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦ? ꯉꯁꯤ ꯆꯥꯎꯕꯒꯤ ꯃꯑꯣꯡꯁꯤ ꯄꯥꯔꯤ ꯃꯁꯥꯗ ꯈꯔꯗꯤ ꯆꯤꯡꯅꯕ ꯐꯥꯎꯏ꯫ ꯐꯅ ꯌꯥꯝꯅ ꯐꯕ ꯃꯤ ꯑꯣꯏꯔꯕꯁꯨ ꯀꯨꯞꯄꯗ ꯁꯦꯟꯗ꯭ꯔꯥꯡ ꯃꯊꯤꯗ ꯑꯅꯥꯅꯦꯅ ꯈꯨꯜꯂꯦ ꯍꯥꯏꯕ ꯃꯤꯗꯨꯅꯤ ꯆꯥꯎꯕ꯫ ꯄꯥꯔꯤꯁꯨ ꯏꯇꯞ ꯇꯞꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯃꯥꯃ, ꯂꯧ ꯎꯕ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯉꯤ, ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯁꯪꯒꯝꯗꯣ ꯑꯗꯨꯝ ꯄꯥꯏꯔꯒꯦ꯫ ꯃꯥꯃꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯅꯆꯥ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ꯫ ꯍꯥꯏ, ꯀꯔꯤꯒꯤ ꯂꯃꯟꯅꯣꯅꯦ? ꯑꯇꯩ ꯂꯥꯏꯔꯤꯅꯦ ꯅꯪꯕꯣ, ꯃꯥꯃ ꯋꯥ ꯑꯃꯇ ꯍꯧꯗꯣꯛꯀꯦꯅꯁꯨ ꯂꯥꯛꯏꯅꯤ꯫ ꯃꯥꯃ, ꯀꯔꯤ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ꯫ ꯁꯨꯝꯗꯧꯕꯅꯤ ꯄꯥꯔꯤ, ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯊꯥꯖꯁꯦ ꯏꯃꯧ ꯌꯥꯝ ꯑꯣꯏꯅꯤꯡꯉꯤꯅꯦ ꯃꯥꯃꯗꯤ꯫ ꯁꯤꯗ ꯅꯪ ꯀꯔꯤ ꯈꯜꯂꯤꯕ? ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯔꯤ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯃꯥ ꯎꯠꯊꯣꯛꯇꯦ꯫ ꯃꯆꯟꯅꯨꯄꯤ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤꯕ, ꯇꯔꯨ ꯇꯔꯨꯕ ꯂꯥꯏꯖꯒꯨꯝ ꯁꯦꯡꯂꯕ ꯑꯃꯛꯄ ꯃꯆꯦꯠ ꯑꯃꯐꯥꯎ ꯌꯥꯎꯗ꯭ꯔꯤꯕ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯖꯔꯤꯕ ꯑꯁꯤꯗ ꯅꯨꯄꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯦꯜꯂꯨꯔꯕ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯧ ꯑꯣꯏꯒꯦ ꯍꯥꯏꯔꯛꯄ ꯑꯁꯤꯗꯗꯤ ꯄꯥꯔꯤ ꯑꯆꯥꯛꯄ ꯃꯩꯗ ꯘꯤ ꯍꯩꯕꯒꯨꯝ ꯊꯣꯛꯂꯤ꯫ ꯀꯅꯥ ꯂꯩꯇꯦ ꯇꯣꯜꯂꯦ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯕꯔꯥ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯃꯁꯥꯗꯨ ꯀꯞꯅꯤꯡꯕꯁꯨ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯄꯥꯔꯤꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕ ꯑꯗꯨꯗ ꯆꯥꯎꯕ ꯋꯥꯗꯣ ꯃꯈꯥ ꯇꯥꯔꯛꯏ꯫ ꯄꯥꯔꯤ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯃꯥꯃꯅ ꯍꯥꯏꯕꯁꯤ ꯌꯥꯅꯤꯡꯗ꯭ꯔꯕꯣ? ꯄꯥꯔꯤ ꯑꯁꯥꯎꯕꯗꯨ ꯐꯥꯖꯤꯟꯗꯨꯅ ꯑꯗꯨꯃꯛ ꯇꯞꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯃꯥꯃ, ꯍꯣꯏ, ꯃꯥꯃꯅ ꯑꯩꯒꯤ ꯏꯆꯟꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯃꯗꯤ ꯏꯆꯥ ꯏꯃꯧ ꯑꯣꯏꯅꯤꯡꯉꯦ ꯍꯥꯏꯕꯒꯤꯗꯤ ꯅꯆꯥꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯩ꯫ ꯑꯗꯨꯕꯨ ꯊꯧꯕꯗꯤ ꯆꯍꯤꯁꯨ ꯌꯥꯝꯃꯦ, ꯅꯨꯄꯤ ꯊꯤꯕꯁꯨ ꯌꯥꯔꯦ, ꯑꯩꯒꯤ ꯏꯆꯟꯗꯤ ꯑꯉꯥꯡꯁꯨ ꯌꯥꯝꯅ ꯑꯣꯏꯔꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯩ ꯂꯩꯗꯅ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯖꯗ꯭ꯔꯤ꯫ ꯑꯗꯨꯅ ꯃꯥꯃꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯆꯥꯎꯕ ꯈꯖꯤꯛ ꯈꯧꯗꯦꯝꯗꯨꯅ ꯄꯥꯔꯤꯕꯨ ꯊꯦꯝꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯏꯕꯨꯡꯉꯣ ꯄꯥꯔꯤ, ꯅꯪ ꯃꯥꯃꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨ꯫ ꯍꯣꯏ, ꯆꯨꯝꯃꯤ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯆꯍꯤꯕꯨꯗꯤ ꯆꯥꯟꯅꯗ꯭ꯔꯦ, ꯑꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯪ ꯑꯩꯅꯕꯨ ꯌꯥꯅꯔꯗꯤ ꯀꯩꯁꯨ ꯅꯠꯇꯦ꯫ ꯆꯍꯤ 10 20 ꯈꯦꯠꯅꯕ ꯀꯌా ꯑꯃꯁꯨ ꯃꯌꯨꯝ ꯄꯥꯟꯅꯔꯤ꯫ ꯏꯆꯥꯅ ꯃꯃꯥꯡꯗ ꯁꯣꯏꯈꯤꯕꯁꯤꯡꯗꯣ ꯄꯨꯝꯅꯃꯛ ꯑꯦꯛꯁꯤꯗꯦꯟꯅꯤ ꯈꯟꯇꯣꯛꯑꯁꯤ꯫ ꯃꯍꯧꯁꯥꯅ ꯅꯨꯄꯥꯒ ꯅꯨꯄꯤꯒꯗꯤ ꯈꯦꯠꯅꯕ ꯈꯔ ꯑꯗꯨꯝ ꯂꯩꯗꯅ, ꯍꯥꯏꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯋꯥꯗ ꯀꯩꯅꯕꯨ ꯃꯌꯦꯛ ꯃꯥꯡꯕ꯭ꯔꯥ ꯍꯥꯏꯕꯗꯣ꯫ ꯄꯥꯔꯤ ꯆꯥꯎꯕꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯔꯛꯄꯁꯤ ꯇꯥꯕꯗ ꯁꯥꯊꯤꯅ ꯁꯥꯎꯅꯤꯡꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯕꯨꯛ ꯃꯔꯥ ꯇꯞꯄ ꯄꯥꯔꯤꯅꯤ ꯑꯗꯨꯃꯛ ꯋꯥꯗꯣ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯊꯥꯖ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗꯨꯗ ꯂꯩꯁꯤꯟꯗꯨꯅ ꯇꯥꯔꯤꯕꯅꯤ꯫ ꯃꯃꯤꯠꯇ ꯏꯔꯥꯁꯨ ꯆꯦꯜꯂꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯉꯥꯟꯊꯣꯏꯁꯨ ꯂꯥꯛꯂꯤ꯫ ꯆꯥꯎꯕ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ, ꯃꯥꯃꯁꯨ ꯂꯩꯕꯤꯔꯝꯃꯦ? ꯍꯣꯏ ꯍꯣꯏ ꯏꯕꯦꯝꯃ, ꯃꯥꯃꯁꯨ ꯀꯣꯏꯔꯛꯑꯝꯃꯤꯅꯦ꯫ ꯅꯪꯁꯨ ꯂꯥꯛꯏꯔꯥ? ꯍꯣꯏ ꯃꯥꯃ꯫ ꯉꯥꯟꯊꯣꯏꯁꯨ ꯀꯧꯗꯕ ꯌꯥꯗꯕꯒꯤ ꯍꯥꯏꯐꯦꯠ ꯀꯧꯔꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯃꯥꯃꯅ ꯍꯥꯏꯔꯤꯁꯦ ꯋꯥꯈꯟꯗꯣ ꯃꯨꯟꯅ ꯈꯜꯂꯣ꯫ ꯑꯗꯨꯗꯤ ꯃꯥꯃꯁꯨ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦ꯫ ꯃꯥꯃ ꯌꯧꯕꯤꯔꯣ꯫ ꯆꯥꯎꯕꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯄꯥꯔꯤ ꯂꯩꯃꯥꯏꯗ ꯀꯤꯠ ꯐꯝꯊꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯏ꯫ ꯉꯥꯟꯊꯣꯏꯅ ꯏꯃꯨꯡ ꯆꯪꯂꯛꯄꯗ ꯊꯥꯖꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ, ꯆꯟ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯃꯥꯃ ꯆꯥꯎꯕ ꯂꯥꯛꯑꯝꯃꯤꯁꯤꯅ ꯀꯩ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤꯅꯣ? ꯆꯦ, ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯀꯩꯅꯣ, ꯃꯄꯥꯟꯗ ꯑꯃꯁꯨ ꯎꯡꯉꯒ ꯂꯩꯍꯧꯋꯤ, ꯅꯪꯁꯨ ꯑꯃꯨꯛ ꯁꯤꯗ ꯇꯧꯔꯝꯃꯤꯁꯤꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯦ? ꯁꯦ, ꯀꯞꯀꯅꯨ, ꯀꯩꯗꯧꯕꯒꯤ ꯀꯞꯄꯤꯅꯣ? ꯉꯥꯟꯊꯣꯏꯁꯨ ꯊꯥꯖꯕꯨ ꯍꯥꯏꯐꯦꯠ ꯊꯦꯝꯕꯤꯔꯝꯂꯒ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯗꯥꯆꯧ, ꯃꯥꯃ ꯆꯥꯎꯕ ꯂꯥꯛꯑꯝꯃꯤꯁꯦ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ? ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯂꯣꯏꯗꯔꯣ? ꯄꯥꯔꯤ ꯉꯥꯟꯊꯣꯏꯗ ꯈꯖꯤꯛ ꯌꯦꯡꯂꯛꯇꯨꯅ, ꯈꯪꯗ꯭ꯔꯦ, ꯑꯩꯒꯤ ꯏꯆꯟꯒꯤ ꯃꯔꯥꯏꯕꯛꯁꯦ ꯀꯗꯣꯝꯗ ꯊꯣꯛꯀꯗꯧꯔꯤꯕꯅꯣ? ꯉꯁꯤꯗꯤ ꯊꯕꯛ ꯑꯝꯇ ꯆꯠꯅꯤꯡꯗ꯭ꯔꯦꯗ, ꯆꯠꯅꯤꯡꯕ ꯑꯝꯇ ꯐꯥꯎꯗ꯭ꯔꯦꯗ꯫ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯦ? ꯑꯩꯉꯣꯟꯗꯁꯨ ꯈꯪꯍꯟꯕ ꯌꯥꯏꯗꯅ꯫ ꯉꯥꯟꯊꯣꯏ,
ꯂꯩꯕꯥꯛꯁꯦ ꯑꯩꯈꯣꯏꯒꯨꯝꯕ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯒꯤ ꯁꯔꯨꯛ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯗꯥꯆꯧ ꯑꯩꯕꯨ ꯚꯥꯞ ꯑꯝꯇ ꯇꯥꯍꯜꯂꯨ ꯀꯩꯗꯧꯔꯒꯦ? ꯍꯧꯖꯤꯛ ꯃꯥꯃ ꯆꯥꯎꯕ ꯂꯥꯛꯑꯝꯃꯤꯗꯣ ꯑꯩꯈꯣꯏ ꯆꯟꯁꯦ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕ ꯂꯥꯛꯑꯝꯃꯤꯅꯦ꯫ ꯀꯩꯅꯣ ꯑꯗꯨꯕꯨ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ ꯋꯥꯔꯣ? ꯌꯥꯕꯒꯤ ꯅꯠꯇ꯭ꯔꯣ ꯍꯥꯏꯔꯝꯃꯤꯗꯣ? ꯑꯗꯨꯗ ꯗꯥꯆꯧꯗꯤ ꯀꯩ ꯍꯥꯏꯈꯤꯒꯦ? ꯀꯩ ꯍꯥꯏꯅꯤꯒꯦ? ꯅꯥꯀꯣꯏꯅꯅ ꯈꯔꯗꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯣꯏꯒꯤꯁꯤꯗꯤ ꯁꯦꯟ ꯈꯔ ꯄꯥꯏꯔꯦ, ꯃꯣꯏꯒꯤ ꯂꯧ ꯎꯔꯦ, ꯑꯗꯨꯅ ꯃꯣꯏꯅ ꯍꯥꯏꯔꯤꯈꯩ ꯌꯥꯔꯅꯤ ꯁꯤꯅꯦꯕ꯫ ꯃꯆꯥꯅꯤꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯔꯤꯍꯦꯞꯇ ꯂꯩꯔꯨꯔꯕ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤꯁꯨ ꯃꯁꯤꯡ ꯈꯪꯊꯈꯩ ꯆꯦꯜꯂꯨꯔꯕ, ꯑꯗꯨꯗꯕꯨ ꯃꯆꯤꯟꯗꯣ ꯃꯃꯧ ꯑꯣꯏꯒꯦ ꯀꯥꯏꯅ ꯍꯥꯏꯕ ꯉꯝꯃꯤꯅꯦ? ꯌꯥꯔꯦꯁꯦ, ꯑꯗꯨꯒꯤꯗꯃꯛ ꯃꯊꯥ ꯁꯥꯒꯗꯕ ꯅꯠꯇꯦ. ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯅꯕ ꯇꯧꯔꯣ꯫ ꯉꯥꯟꯊꯣꯏ, ꯑꯩꯅ ꯊꯕꯛ ꯆꯠꯈ꯭ꯔꯁꯨ ꯅꯪꯅ ꯑꯩꯈꯣꯏ ꯆꯟꯁꯦ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ꯫ ꯍꯣꯏꯗ, ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯁꯤꯗꯒꯤꯗꯤ ꯑꯩꯅ ꯂꯣꯏꯅ ꯌꯦꯡꯁꯤꯜꯂꯗꯣꯏꯅꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ꯫ ꯋꯥꯇꯥ ꯑꯗꯨꯗ ꯄꯥꯔꯤ ꯉꯥꯟꯊꯣꯏꯗ ꯐꯠ ꯌꯦꯡꯂꯛꯏ꯫ ꯉꯥꯟꯊꯣꯏꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯥꯔꯤꯗꯨ ꯃꯤꯆꯥꯅꯕ ꯉꯝꯗ ꯃꯃꯥꯏꯗꯨ ꯐꯠ ꯑꯃꯨꯛ ꯂꯩꯊꯣꯛꯈꯤ꯫ ꯌꯥꯔꯦꯀꯣ, ꯀꯥꯔꯟ ꯇꯧꯔꯛꯀꯅꯨ꯫ ꯐꯔꯦꯁꯦ, ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯄꯥꯔꯤꯁꯨ ꯉꯥꯟꯊꯣꯏꯒ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯂꯤ꯫ ꯊꯥꯖꯁꯨ ꯆꯥꯛꯈꯨꯝꯗꯨꯗ ꯆꯥꯛ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤꯗꯨ ꯊꯣꯡꯖꯤꯟ ꯃꯌꯥꯗꯨꯗ ꯂꯦꯞꯇꯨꯅ ꯃꯆꯟꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯛꯏ꯫ ꯑꯗꯨꯒ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯆꯟ, ꯅꯪꯁꯦ ꯉꯔꯥꯡꯗ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯤ꯫ ꯗꯥꯆꯧꯒꯤ ꯅꯥꯡꯒꯟꯗ ꯄꯣꯗꯨꯅ ꯅꯪꯒꯤ ꯅꯤꯡꯒꯥꯏ ꯊꯦꯝꯃꯛꯈꯤꯕꯗꯣ꯫ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯗꯨꯅ ꯃꯃꯧ ꯑꯣꯏꯒꯦ ꯍꯥꯏꯔꯛꯑꯕꯅꯤꯀꯣ꯫ ꯄꯥꯔꯤꯗꯨ ꯃꯉꯛ ꯈꯖꯤꯛ ꯑꯃꯨꯛ ꯍꯥꯏꯗꯨꯅ ꯅꯠꯇꯦ, ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯑꯣꯟꯅꯔꯦ꯫ ꯆꯍꯤ 10 ꯐꯥꯎꯕ ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡꯅꯤ꯫ ꯂꯝꯆꯠ ꯆꯨꯝꯗꯕ ꯊꯧꯕꯒꯤ ꯃꯈꯨꯠꯇꯗꯤ ꯃꯕꯨꯡ ꯑꯩꯅ ꯂꯩꯔꯤ ꯃꯈꯩ ꯁꯨꯡꯇꯥ ꯇꯥꯍꯜꯂꯣꯏ꯫ ꯃꯕꯨꯡꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯨ ꯇꯤꯡꯉꯛ ꯌꯦꯡꯅꯗꯨꯅ ꯂꯩ꯫ ꯊꯥꯖ ꯃꯕꯨꯡꯗ ꯇꯞꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯗꯥꯆꯧ. ꯄꯥꯔꯤꯁꯨ ꯏꯈꯪ ꯈꯪꯅ ꯍꯥ, ꯀꯩꯗꯧꯔꯦ? ꯆꯥꯛꯁꯦ ꯆꯥꯅꯕ ꯇꯧꯔꯁꯦ꯫ ꯍꯣꯏ. ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯖ ꯃꯕꯨꯡꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯊꯥꯡꯖꯤꯟꯕꯤꯔꯛꯏ꯫ ꯄꯥꯔꯤꯁꯨ ꯐꯥꯟ ꯑꯃ ꯂꯥꯝꯗꯨꯅ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯨꯠꯇꯨ ꯀꯣꯝꯄꯥꯛ ꯃꯆꯥꯗꯨꯗ ꯍꯥꯝꯗꯨꯅ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯏ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯕꯥꯅꯤꯁꯨ ꯆꯥꯃꯤꯟꯅꯔꯣꯗꯅ꯫ ꯍꯣꯏ, ꯆꯥꯔꯗꯣꯏꯅꯦ꯫ ꯆꯦ, ꯆꯥꯁꯤ ꯂꯥꯛꯑꯣ꯫ ꯍꯣꯏ, ꯑꯩꯁꯦ ꯆꯥꯗꯤ ꯆꯥꯅꯤꯡꯗ꯭ꯔꯕꯅꯤ, ꯑꯗꯣ ꯈꯔꯗꯤ ꯆꯥꯔꯒꯦ꯫ ꯑꯁꯨꯝꯅ ꯑꯍꯨꯝꯗꯨ ꯆꯥꯛ ꯆꯥꯅ ꯉꯥꯟꯊꯣꯏꯅ ꯋꯥꯗꯨ ꯊꯩꯗꯣꯔꯛꯏ꯫ ꯆꯟ, ꯌꯥꯎꯁꯪꯁꯨ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯦ, ꯑꯗꯨꯅ ꯏꯕꯥꯅꯤ ꯉꯁꯤꯁꯦ ꯕꯖꯥꯔ ꯆꯠꯂꯨꯁꯤꯔꯣ? ꯍꯣꯇꯦꯜꯗ ꯆꯪꯉꯒ ꯑꯆꯥꯄꯣꯠꯁꯨ ꯆꯥꯊꯣꯔꯛꯁꯦ꯫